ngasi phongkiba tungan manipuri se phongsing amasung thokiba thawdo wathok maruebi ipausing myamna thamjagi ahanbada Kuki militant singda sa asemba piruba meitei pangal manga pharaga warakhre Manipur gi apun mangam khoi gi saktam thugairaga masjid nama lakthoklaga tonganba lengak lon lingani thorangni Kuki militant singda sanana ba sa asemba thilubani haiba meitei pangal manga maira paibisna pharaga warawati emduna matung amuhana tawduna ba khan khraidi Makoi mengabu pabik taudo singa seyuk pung mapan nga makairam tarak pada thoki bine. Makoi mangana tata iris amada sandel district ki manungsan ba dampi area ki mapam amada leba Kuki militant singi damak sana semba kilogram tara thiluraga halak gi lambida wangu gi mapam amada makoi bu maira pai bisinga singnaduna sek tawbudagi aseng khanglaktuna fogat ki bine hari. Maira pai bisna pharba mi manga du ahan bada aninan thoktuna selubudagi tanaduna amuk fogat ki. Makoi mangada satakhiba wang pohangda makoi ne mamang Kuki militant singi damak nomoi maru sing amadi san asemba sing thilure haina haidok sarakhi haidi wafam singa si makoi ne maira pai bisna masa masana yana phungdok sarabasu maira pai bisingi maikei digidi amunga sigum thabak singa si tawduna ba akan warning piraba matungda thadok haidi panba yabadi more tamne hidak langthak sing pusina na bohot naramani haiba nupi ama yaw meitei pangal ahom phogat pagi thawdoksu laikhrabani haidi Makasa terak poin atau apa mana? Kuki nupi sing na tengno pal state forcing that tu na thamada lenga na tumina laisili bisile bakti bani hak thing na pa paudam more de gilanje na khra basingi pien de bi kholau sei sigi me tha gi ahum de gi hauraga thulaki ba irang na maram oiraga manipur gi tongan ba mafam sing da hangi ba relief camp sing da miyoi kya sang jafam lauduna laidi relief camp la sang jafam lauduna laidi ba tongan ba mafam sing gi lanje la ki ba miyoi sing pauksi sin hak thing na unaduna ma koi gi pien de bi kholau sing mari laina ba sing da tahana na bohona duna lakli madugi saruga moina hauji akampat Ideal Girls College hangni ba relief camp da more de lanje laktuna sangjafam lauduna leiri ba thoiba ningthauja ka wa miyeman hauju thokli ba manipur gi wa thok usigi matangda mari leina ba lengak singi thabak thong singda pien ba kya phongdorakli pauksi sida thoiba ningthauja na phongdorakhi bada more da leiba mitai gi khul sing Kuki sing tumna mai thatokikre aduba leiri ba mitai gi lam sing adubu ngakna ba gi dam state force sing more da sangsina ba hona ba sangba yaro haina athing ba pidi biskari gino Narco terrorist na sagot pa Kuki khrana more da tawning ba da tawduna leirabasu lengana tumina yengduna leiri hauji tholi ba watho wasiga mari leina more da state force sing sangna ba hona ba ngamdre hauji su state force sing teno pal panduna leiri habigi pauktai masiga am noiti kari banam gidam state force na more da sangma athing ba piri bano haibadu miyamna khangan biwa madi mari leina ba singna miyeng sang biwa ki magna phungdu khibada tampak ki lamda leiri ba maira pai bi imai bel sing manipur ngangkhai kai bi yaro haiduna satkiba Kongjang kaya dari security force na tear gas amadi rubber bullet na sing kap na tan khai bag loina central security force na ka hen ma thong kya sa thari adubo more the state force sing sang sin na bo hona ba Kuki nupi khrana tengno pol thatuna thamli ba sigi matang nadi kari guma makal gi action na mata lokat na leiri tampaki lamda tear gas amadi rubber bullet kap na tan khai bagum tengno pol lambi thatli ba Kuki nupi sing di tan khai bi yada bra hain hangakri amromda hauji me amara Sensinduna matwa hingnabagi damak sangjafam lauduna leiriba masagi masak maming tak thokningdaba miyo amana pauksi sida phongdorakibagi matungina irang thokpa horakiba numit atu moregi oina mukna jatra sanagadaba numini numit asida Kuki singna landarakibasu laroi pana singloi pana mukna roi singda athen pot ka duna ikai khumna unaba mahimai loisinaduna leiringe matamni nungthil pung mari rom tarakpa matamda khanghaudana Kuki singna mitai gi dukan singda nung thajinbagi loinana yumai tha bauraki Moregi number 2 area da yumai thaba horakrabasu manak nakna mathau tawduna leiriba asam rifle singna athingba mata pikidi makoi da kanbina ba madi mai thari badu thingbina ba hairuba da order phangde haina khumlakhiba loina thawa sadan leki kariguma makoi irang adu bu control tawge hairabadi yamna line tarama yabani Manipur police ko enesu haijaruba matamda makok thongbo official singna makoi laklagi haina khangalakibani adomena mo irang kanchilakwadigi police force sing su maphamdu sangsilakide hairi Maang hai Kuki sing na petrol bom lang sinduna yum sing adu mai thakibani nungsisitpa matam oibana yum sing akan mamung na mai sanglaki matam dur India gi oina mai edu kanana ba fire brigade amata sanglakide emari gi mai edu muthana ba fire brigade sanglakna ba honaki adubu lambi da thatuna thambadi gi matam sana fire brigade sing adu yoksin mangam khide ai khoi ju khuda ki oina thawai hingnaba gi dama ngam khoi gi saruk lan sindra me emari sin ki banaki amaram da mang hai hauji thokli ba lanas da Kuki sing na sauna mating pangi hai ba pdf asi irang thoktrungi mamang gi more manungda khulai pai duna phone satuk sin tawduna maning tamna leirak laba kang
ꯄꯥꯎꯅꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯎ ꯐꯪꯂꯝꯒꯅꯤ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ITLFꯅ ꯋꯥꯔꯧꯔꯦ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLFꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯔꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯕꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯟꯈꯠꯈꯤꯕꯗ ꯋꯥꯔꯧꯔꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯥꯔꯇꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ITLFꯀꯤ ꯃꯤꯗꯤꯌꯥ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯇꯤ ꯒꯤꯟꯖꯥ ꯕꯣꯜꯖꯣꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯉꯔꯥꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ITLF ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯧ ꯇ꯭ꯔꯥꯏꯕꯦꯜ ꯈꯨꯗꯤꯡꯃꯛꯄꯨ ꯍꯟꯊꯍꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯍꯜꯂꯦ ꯊꯥ ꯑꯍꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯀꯨꯀꯤ ꯖꯧ ꯇ꯭ꯔꯥꯏꯕꯦꯜ 150ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ 94,115 ꯃꯌꯨꯝ ꯃꯀꯩ ꯂꯩꯍꯟꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯄꯨꯡ ꯐꯥꯅ ꯂꯥꯞꯊꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ ꯂꯣꯏꯅꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯖꯣꯔꯥꯝꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ 90,000 ꯍꯦꯟꯅ ꯆꯪꯖꯐꯝ ꯄꯤꯔꯤ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯥꯡ ꯇꯞꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯤꯕꯁꯤꯡꯅ ꯁꯤꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯇꯥꯜꯂꯛꯄ ꯂꯩꯉꯥꯛꯅ ꯐꯣꯔꯦꯁꯠ ꯔꯤꯖꯥꯔꯚꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯛꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯃꯈꯣꯏꯒꯤ ꯃꯔꯝꯗꯒꯤ ꯆꯤꯡꯊꯣꯛꯄꯤꯔꯦ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯩꯇꯩ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯅ ꯀꯨꯀꯤ ꯖꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯥꯊꯤꯅ ꯆꯥꯏꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯨꯔꯨꯞ ꯑꯁꯤꯒ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ ꯎꯄꯥꯏ ꯂꯩꯖꯗꯕ ꯇꯣꯜꯂꯕ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯏꯔꯤꯕꯁꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯊꯥꯛ ꯑꯁꯤ ꯌꯧꯅ ꯏꯔꯥꯡ ꯑꯁꯤ ꯌꯧꯍꯜꯂꯛꯄꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ आर्किटेक्टनी हाइना लौरिबा चीफ मिनिस्टर एन बिरेनबु यूनियन होम मिनिस्टरना कनखटलगा थंबा सिना ITLF वखल नुंगाइंद्रे माकी सापीदगी मरा लैजदब मियोय क्या पुंसी पिखमनख्रे लोइनना था अहुम हेन इरांग असि मखा सथदुना लाखली माकी मखा लैरिबा मिनिस्टर क्याना सेंटर स्टेट असिदा लो अमसुं ऑर्डर लैतरे हाइना फोंगदोखिबा लैख्रे पुनमसि ओइदुना सुमाकबु लौथोकपगी मिहुता सेंट्रल लेंगाना कनखटलगा थमली मरमसिना होम मिनिस्टर मणिपुर इरांग असि लोइसिनना होनबदा पार्टी पॉलिटिक्स की वफम थादोकलगा थबक तौबियु हाइना अपील तौरखली पनबयाबरी यूनियन होम मिनिस्टर अमित शाह मणिपुर आर्टिकल 356 की मखादा मणिपुर प्रेसिडेंट रूल थमनबा थबक लोखते आर्टिकल 356 असिदी करिगुम इरा अमा थोकप मतमदा लेंगा अदुना सेंटर मतेंग पिरक्तरबा मतमदा सिजनाबने अदुबु चीफ मिनिस्टर एन बिरेन सेंटर मतेंग पांगली मरमसिना माकपु सेंटरना लौथोक्तबनी हाइना फोंगदोखिबा लैखिबने कुमजा इंग्लिश सिंगनी कुनगा मथुइदा म्यांमार लेंगा अमा होंखिबदगी लेबा अदुदा मिलिटरीना लेंगा पाइकी मफम अदुदा डेमोक्रेसी हंजन हननबा लान चथरिबा कुकी डेमोक्रेटिक फ्रेंड की मियोइसिंग फानबा थीबदगी ngangkhwaida sambal mapung phana khadabana masing yamna kuki mioi kya म्यांमारगी मणिपुर अमसुं मिजोरामदा लेप्तना चंगसिलकपा हरखि लोइनना उमंगदा खुंदा लैताबा हरखिबने हाइना फोंगदोखिबा लैख्रबने हाइदि अतोपा पाव मनमु मीतै CSO सिंगना रेली चटपा यारोय मीतै CSO सिंग मैरा पाइबिना सिंगमना लाक्लिबा अगस्त 19 दा कांगपोपी अमदि लमका तमना रेली चटकिनि हाइदिबसि जौमियाम कुकी जौ फुरुपु इकाई खुमनदबने मसुम मसि अखोइना याबा ngamloi हाइना इंडिजिनस ट्राइबल लीडर्स फोरम ITLF की डिफेंस UTB की इंफॉर्मेशन एंड पब्लिसिटी की सिरोल अमना हाइदि सिरोल असिना हाइ ट्राइबल गिलमदा मितै अमतना खोंगदाबि यारोय वफम असिबु इकाई खुमनदबसिंग मखोइ मसना दायित्व पुजगदबने अमरमना थासगी कुनगा मथोइदा पांगथोकदरिबा मणिपुर असेंबलीदा जौ इथनिक ट्राइबल MLA अमता सरुक याबिगनो वीडियो कॉन्फ्रेंस फोन कॉल नत्रगना अतै कम्युनिकेशन की पांबै सिजिनरगा असेंबलीदा सरुक यारमलबदि मदुदा थोलकपा दायित्व मसाना पुजगदबने पाल पल्लिबो वफम सिंगसिगा मदि लैनना थोलकपा मुक्नबा पुंबगी दायित्व गवर्नमेंट पुगदबने कुकीजौ UTB बिहि DB पुनमकना मथकी नोटिस असि चटना हलबा सेम सादुन लैरि मसिदा मियामना सौगतपियु हाइरेनसु पाउसदा मखाताना फोंदोरक्ली मखा सथरकपोइना असिबा मा लैरमले ngase yupung taraga minit kun gamanganum tabada Imphal East District ki manung sanba Khetrigau makha lekai ki Khetrigau Junior High School manakta nupagi asibak sang malairamadi Porampat Police Station ki timamana lokholaba matung Jenims ki mokta thamkhra hari asibak sang do Muslim community ki ni haiba khangba ngamle nupadugi mamai sangnap tawi masam teli kulai kusuni fit 5.3 rom wangi masa paya misim sai kun gamanga rom gi lengoi gani asibak sang adu lakliba August taragom dagi nungthul pung amba phawgi manungna claim tawdrabadi mari lenaba ain goiba thabak sung lokholaba matungda dispose tawkhragani hari maka satharak poina to pawn urkhulda lumpy skin disease handorakpadigi san kya sire
Urkhul district sanda tamthiraba lumpy skin disease LSD sandoraktuna san kyam sire kyam na laina asna na haidi district veterinary department ki official amana pausi sida hai Urkhul da LSD license sandorak le have wapam asi confirm hoire laina asi district asda matam khra ki mamang gi sandorak pane san kyam siba masum kyam na license asna sandohan bigi paus Urkhul district ki tungwan tung district singdagi report lakli laina asi paksana sandorak pa masum hausi ki oina survey tawdriba maramna sabsana san kya sire madi infect tawre haiba khangmamdri official gi matungina laina asi laksinana ba vaccination laitri adubu department gi office ta lakpa san mapu kya da department gi maike digi layeng na ba hidak sing pikre awang thangbu Urkhul da leiba kalang village gi khunmi khrana pauksi sida phongdorakpada laina lasa sandorak digi Saimuk indigenous breed kaya ama sire masu kaya ama na laina asina nare kalang village ka thangnari ba kuirei loirei sinphung amasung atai village sing nasu laina laisat asi sandokli panmaya abri July thara Nagaland's government ama khoi state asi LDS positive state ni hana lakhokpa lekhrabani Nagaland district nipana laisat asi sandorakpadigi san samapan gi mathakta effect obu thenaki Nagaland state ki district sing asida sanda nagan ba laina lumpy skin disease LDS positive over thingna badi state asi optional oina lumpy skin disease positive state amani haina prevention and control of infectious and contagious diseases in Animal Act 2009 gi makhara lakhoki India government ki Ministry of Fisheries Animal Husbandry and Dairying Department of Animal Husbandry and Dairying New Delhi na piba advisory amadi satna kanglon makhapona Directorate of Animal Husbandry and Veterinary Services na mari lena Nagaland State Government ki Department ki wata na raglaina asi laksin na section tharangsun lokat pasu like hian su pawsta palakli makhasa tarak poina to papawmana Praja School da hangliba relief camp orphan home amaga sapmanana imai bil tararomna yerektuna senari Niranjan oinam Manipur hauzik thoklibi irang asina marong lamsang bazar gi Praja Higher Secondary School da hangliba relief camp asi orphan home amaga sapmanana ima ibel tararomna numit khudingi angang singa dugi mama sakna senaduna camp adu yerektuna lairi sai manga gi makhada leiba angang sing yauna angang ngakta leiba relief camp oibana maru oina sangobam sum angang sing asapona sing sana thana polam sing yamna mathau ta hauri mafam adur angang sing senamagi thaudang la hori bi imai bel sing wari sarubuda makoina pokna famda hai hauzik thoklibi irang asina marum oiraga phayeng maikai digi su irang chauna thokpadigi lamsang bazar da leiba progressive youth association amasum imai bel tararomna voluntary tholak me kunthra ga mathoi digi praja High Secondary School relief camp asi hangba hokibane relief camp asi da laidi basi maru oina phayeng digi lanjenarakpa imung na yamani aduga serau digi imung ani kangbai digi imung ama masum ikham moirang porel digi imung ama gi angang sing mapam asi da laidi relief camp asi da laidi angang sing asi gi mama mapa sing di phayeng da ayuk numidang khaidana lan ngaktuna laikre angang sing asi na ima ivel tararomna mama mapa sakna senaduna mapam adu yerektuna laidi phayeng maikaida irang yam kallingai matamda kemasida apikpa angang marfurum yauna mi samaga kulum lerami aduba hauzik maike somda irang khra phabadigi ayamba mayumda hannakhiduna hauzik angang kunthrarum leiri karigumba phayeng maike rumda amuk irang horaklabadi mafam adur leiriba angang singa do ahingda oirabus thilakani karigumba thilakpa farak taraga na makoina lawusakani relief camp asida angang suiti sonba yauna cancer nawadi mama layengdun laikhraba angang sa umbagi thorom pangthokpa laikre Kem asida lariba angang sing asi hakthengna lana si thengnarakpa maramna kangsigei bigi makol amas nongai kapagi makol tabada pakhatpa wan thapa yawi maramasina mapamadu da irang thokpa matamda kangsi khitna ba makoina senaduna miyamna haijai adu angang sing asi kamada hoijilaga tv makol hauna thaduna irangi makol tahandanaba senai anga ahumari di miyamna sakhangnaraba psychiatrist Dr. Lenin da puduna layang lagi hidak pisai angang singa si anayik yaudana ba phayeng primary health center da ladiba doctor amasum nurse na nimit khudingi laktuna yengsili August 3 tagi haudoki ba intensified mission Indradunus 5.0 gi sarwam oina relief camp asida ladiba sahi manga makhada leba anga ahum hidak kapthokre masigi damak phayeng PIC gi doctor amasum nursing bu thamoi senga thagale haidi matam amadadi maikai kyadagi relief camp asida mateng pangba yamna laklame aduba hojikti government na seng hawai amasum thau pibasina tana mateng pangba lakpa lepre
angang ngakta leiba relief camp oiban asaput chaage herakpa aduga numit khudingi hawai thongwa pizaba yadaban angang singa sibu senari besingna makoi gi mayumda haubu ensang na piheklaga angang singa du makoi na thonglaga pisai masida sunatra angang sing birthday tawiyo herakpadigi volunteer singna cake leiraga birthday tawi angang ngakta leibani angang amagi birthday tawa haukrabanina makoi gi su birthday tawgadabana herakpadigi piklabasu pikna pangthu hari Haujik relief camp asida yamnamuk tangai phadri bese angang singi sana thanaba polam singa sini camp asida hauji sangom thakpa angang mangarum lei makhoi gi sangom lei na bhona bada awaba moire aduna lamdam asida leiriba miyam amasum lup singna maru oina sangom amasum angang singi sana thanaba polam sing mateng khra panglabadi nungai gani haina makhoi bu sena hauriba ima ibel singa duna phongdorakli miyam na matam gi oina panglakpa mateng haujikti Laktabana angang singi nongmada sangdraba yadraba polam sing pina bhonabada volunteer sing masa masai angamba polam sing puthokna duna kemasi salai ri hena su makhoina phongdorakli maka satharak poina masum loisilak poina to pawmana center na puksel singna hona de Dr. Nar Manipur hausi thokliba tha ahum helaba irang se center lengak sasan paidba BJP na thamoi singna oration puraktuna santi purakna bhona de madugi mahuta lakliba parliament election BJP na vote hena phangnabagi thabakta kok thadaduna leire haina Communist Party of India CPI gi mekiri gi phongdorakli ngasi imphal gi irabat bon da CPI gi state council gi mifam phamduna Manipur gi hausi oiriba phibam ningthina khanaraba matungda pangthokiba pawmi singa unabada CPI gi national gi control commission gi member ex minister Dr. M Narnai Manipur hausi thoklibi irang si Manipur gi itihas gi anauba panub amani hausi relief camp da miyoi lising kya awaba phibam da leiri yum kai kaya mai thadokibadigi laifam safam khangdana leiri mairoi kya mai tamba phangdri lanjenarakpu singi sel thungi awab kya mayunare Manipur hausi thoklibi irang si gi oration puroknaba masum santi puroknaba gi dama CPI na asabu thaudang lauri party si gi MP kya na Manipur atoina laktuna miyam gi oiba mot lauki Parliament Manipur issue si pukhana ba hona bada sauraba thaudang lokhi Dr. Narna makhatan hai handaki Manipur irang si da meitei nupi singna sauraba thaudang lokhi Manipur gi nupi singi thauna khang makan ba kathupungam gi magun punamak handaki irang si da upu phangi malem gi miyam na Manipur gi haujik thoklib irang si ningthina yengli Manipur gi nupi singi thauna asibu CPI na awang thakta ikai khumne hena su paw sta makhatana phongdorakli aduga hausi ko inadi miyam paw su matang se lusinjarage masu miyam puna no update ngamina se ne su sinel su gi mekedi gi miyang phamna makhatana thamjari